मरुओइबा पाउ पिजरी नागालैंड पुलिस ना लुपा करोड़ 35 रोंगी ड्रग अमदी अतै निसा सिंह मई थादुना मांगहनख्रे महाराष्ट्र दा GBS ना मियोय 63 हेना नाहनख्रे मेघालय पुलिस ना जनवरी 14 दा बांग्लादेशी नेशनल्स नि हाइना चिंगनाबा मियोय निपान फागतख्रे अमदी हरियाणा बहुजन समाजवादी पार्टी BSP गी लुचिंगबा अमा नोंमैना कापलमले खुरुमजरी ममी टीवी ना संदोकचरीबा चिंगलोन वांगमगी मपाव मिरियंग ताबिरिबा पुमनमकु निरुपमा मुतुमना तरामना उक्चरी पाव संदोकना पिजरी नागालैंड पुलिस ना लुपा करोड़ 35 रोंगी ड्रग अमदी अतै निसा सिंह मई थादुना मांगहनख्रे हाइरी हाइरिबा ड्रग सिंह अदु नागालैंड पुलिस ना दिमापुर अमदी मोन डिस्ट्रिक्ट ता ऑपरेशन चथबदा फागतखिबनी हाइना नागालैंड पुलिस की ऑफिशियल सिंह ना फोंदोरखी मई थादुना मांगहनख्रबा पोटलम सिंह अदुदी ब्राउन शुगर हेरोइन क्रिस्टल मेट याबा टैबलेट कप सिरप बटल्स अमदी कानी सिंह नि हाइरी फागलबा लुपा करोड़ 35 गी निसागी पोटलम सिंह अदु डिस्ट्रिक्ट ड्रग डिस्पोजल कमिटी दिमापुरना इराई नुमिता मई थादुना मांगहनखी मोन डिस्ट्रिक्ट तगे लुपा करोड़ 22 लाख यांखै रोंगी ओइगदबा निसागी पोटलम सिंह फागतखी हाइरी अदुदा अतैना दिमापुर अमदी अतोपा मफमदगी फागतखिबनी हाइरी हौखिबा जनवरी 4 दा दिमापुर पुलिस की कमिश्नरना लुचिंगबा कमिटी अमना फागलबा निसागी पोटलम सिंह अदु फिजिकल वेरिफिकेशन चथके फागलबा निसागी पोटलम सिंह अदु पुलिस कमिश्नर यावबा डिस्ट्रिक्ट एडमिनिस्ट्रेशन के ऑफिसर सिंगना दिमापुर म्युनिसिपल कॉर्पोरेशन के डंपिंग ग्राउंड अमदा मई थादुना मांगहनखी हाइरी महाराष्ट्र स्टेट हेल्थ डिपार्टमेंट ना गुइलेनबेयर सिंड्रोम GBS लायोंगना नारबा मियोय 13 थेंगनखी लोइनना अलर्ट ओइना लेनबसु लौथोखरे हाइरी हौजिक फावबदा लाइचट असिना नाहल्लबा मियोय 63 सुखरे हाइरी हौखिबा लेबाक पोकपा नुमिता लाइचट असिबु थेंगननबगिदमक एक्सपर्ट टीम यावबा रैपिड रेस्पॉन्स टीम अमा सेमदुना कुपना यंगसिनबगिदमक डॉक्टर बाबा साहेब टंडेल साइंटिस्ट नेशनल इंस्टीट्यूट ऑफ यूरोलॉजी NIB डॉक्टर प्रेमचंद कंबेल जॉइंट डायरेक्टर ऑफ हेल्थ सर्विस डॉक्टर राजेश करेकटे HOD डिपार्टमेंट माइक्रोबायोलॉजी BJ मेडिकल कॉलेज डॉक्टर बालचंद्र प्रधान स्टेट इपिडेमियोलॉजिस्ट अमदी गुलियन बेयर सिंड्रोम GBS पुणे की डॉक्टर नीना बोरेट चीफ ऑफ द सिविक हेल्थ डिपार्टमेंट न सेमलिबा टीम असिगे मेंबर सिंगनी हाइरी चीफ ऑफ द सिविक हेल्थ डिपार्टमेंट की डॉक्टर नीना बोरेट न फोंदोखिबदा हाइरिबा लाइचट असी चाही 12 दगी 30 फावबकी मनुंगदा लेबा मियोयसिंगदा अयाम्बना नाय हाइरी अदुबु चाही 59 सुरबा मियोय अमखक लेना असिना नादुना हौजिक ट्रीटमेंट चथरी हाइनसु फोंदोखि हौजिक रैपिड रेस्पॉन्स टीम अमदी प्राइमरी हेल्थ सेंटर सिंग लोइनना हेल्थ डिपार्टमेंट ना GBS ना सोगलबा मफम सिंग एरिया की सर्विलेंस तौबकी थबकसु चथरी हाइनसु फोंदोरकली महांगना फोंदोखिबदा लाइचट असी खंगदोकनबा लाइचट असिबु हेना संदोरक्तनबा कन्ना होटनरी हाइनसु महांगना मखाताना फोंदोखि मेघालय पुलिस ना जनवरी 14 दा बांग्लादेशी नेशनल्स नि हाइना चिंगनाबा मियोय निपान वेस्ट गारो हिल्स डिस्ट्रिक्ट तगी फागतखरे मियोय सिंग अदुदगी लिन अनिसु फागतपंगम की हाइरी फारबा मियोय निपान अदुगी मनुंगदा नुपी अनिसु यावरी मकोय सिंग अदु इंटरनेशनल बॉर्डर दा आइन काइना वेस्ट गारो हिल्स डिस्ट्रिक्ट की दालू एरिया दा लांजिलकपा मियोय सिंग नि हाइना ऑफिशियल अमाना फोंदोरकली अमदी
legal proceeding amasu makoigi mathakta laukhatlagani hairiba investigation asi ain kaina border da lansilambagini hairi makoidagi phagalaba lin ani adu wildlife officials singda makha taba action laukhatnaba sinakre hairi amaromda hapta amarungi mamangda Meghalaya gi border security force BSF na ain kaina East Genesia Hills Indo Bangladesh border lansilakhlamba Bangladeshi nationals taruk phagat pangamki 172 battalion na routine border surveillance chatharingai chairakta chingnaningai oiba maphamda khudaki oiba search operation chathabada nahamari amadi angang ani yauna phagat pangamki makhoi sing adu Bangalore da domestic worker oina thabak tawbuni haire US da laiba Indian students sing maramda halallagani kizabadagi part time job toknakhre President Donald Trump na January kunda wasak laukraba matung US da laiba India gi mahiroi singna hana part time job oina odd job college hour gi matamda extra bucks phangnaba tawramba adu makhoibu maramda halallagani kizabadagi tokre hairi Times of India da mahiroi singna phongdokhibada US da makhoina asigumlaba job asi tawduna leibada yamna khudong thiningai oi amadi makhoigi future kari oigani khangba ngamdri maru oina America gi college da seat ama phangba matamda makhoida heavy loan piribani US da regulation gi international student amana F1 visa sizinaraga week amada pung kun campus da thabak tawba yahali adubu Satra ayambana toina off campus da undocumented oiba thabak restaurant gas station retail store na chingbada rent fee groceries fee amadi atopa expenses singi oina thabak tawba haurakli hairi hauziki oina anoba administration gi rule na hanagi rules tagi ahongba lakpana mahairoi singna mipaiba poglakpani hairi Haryana gi Narayangarh da Bahujan Samajwadi Party BSP gi luchingba ama khulai paiba sakhangdaba singna nongmaina kapadagi laikanaba ngamdana sikre sakhangdaba singna kaptuna halamlaba BSP luchingba asigi maming Harbila Singh kawi hairi Narayangarh dagini hairi Narayan police dagi phangba paw amagi matung ina irai numit ki nungthilda Harbila Singhna Punit amadi Google kauba mamanaba aninga loinana car tonglaga chatlingaida sakhangdaba kharana nongmai round khara makhoi tamna kapsilamki hairi maduda Harbila Singh amadi Punit sokpadagi hospital da pukhatuna laikanaki adubu Harbila Singh di asokpa aduna maram oiraga laikanaba ngamdana laikhidre hairi attacker Singh adu masak khangnaba khangdokpa ngamdri Harbila Singh asi BSP Haryana gi State Secretary oiribani mahak mamang chahida pangthokhiba Haryana State Assembly election da BSP ticket ta election phangduna Russia gi drone attack ta Kyiv region da yamdrabada mioi ahum sikre Russia gi tongan ba drone attack anida yamdrabada mioi ahum sikre haina Ukraine gi State Service for Emergency na phongdokre
Leibak asigi konung kip ki awang nongpok thangbada kilometer kunrom lapa Strawberry Town da Russia gi drone ama kapkhaibada tarakpa machet singna mathon ani da leiba yum amada tasinbadagi mai chaki amasung mioi ahum siki hairi kip ki khanung chup thangba saruk festive district da mathol tara leiba apartment building amada drone kairaga tarakpadagi mioi ani siki hairi Ukraine Air Force na tongan ba Michael Singdagi Russia da thajilakliba drone yankhai ga nipan gi manungda kunga mangadi Air Defense Force singna kapthaki hairi US President Donald Trump na Kim Jong Un ga amuk hana pau phongna gani phongdokre Trump na mamangda mahaka ahumlak unakraba North Korea gi luchingba Kim Jong Un bu smart oiba mioi amani haina phongdoki Republican na lising ani taraga taret tagi lising ani kunga mathoi phawbada leikhiba maaki administration manungda haibe indaba Kim Jong Un ga yamna tongan ba diplomatic oiba mari ama semki hairi adubu Mahang masana khangan khiba Secretary of State Marco Rubio na Donald Trump na khotna khiba aduna North Korea gi nuclear program loisinaba tungkoiba agreement amata mahaki confirmation hearing da panki hairi 1950 dagi 1953 fawbada Korea laibak anigi marakta sokna khiba landa army marshal marakta santi gi wari sana khibagi yana je ina khiba leitri hairi Hayang pangthokadaba laibak asigi humphutara tarukrak suba Republic Day gi thawranggi kanna section thawrang lokhatlingai cherakta Khwabra village Batasipur Assamda police na search operation chathabada polythene bag amada haptuna thamlamba grenade kunthraga taruk detonator ahum phagatkhre hairi phagatlaba polam sing asigi chapchaba information ama phanglaba matungda thi humbagi thabak adu chathaduna haiba pokhai hannabagi damak losinduna thamlamba polam sing adu phagatkhibani haina Sonitpur police na social media X da phongdorakle aroibada maroiba paw amu hana pizari Nagaland police na lupa crore kunthra manga romgi drug amadi atai nisa sing mai thaduna manghan khrei Maharashtra da GBS na mioi humphudra humdo hena nahan khrei Meghalaya police na January 23 da Bangladeshi nationals ni haina chingnaba mioi nipan phakre amadi Haryana Bahujan Samajwadi Party BSP gi luchingba ama nongmaina kaplamle Hauzaki oina Mami TV na sandok chaba Manipuri Paw loisinjare makha taba paw gi damak mityeng taduna leibiyo